Good morning. Ngasigi Monday numit ko. Monday tang ani ngasigi card happy tang yung minutes ko. Do when numtigi logthopo the minus lagi 3 cards. Logthopo the minutes kay leke have do ngasigi numit ki. They can be rock card number 1, 2, 3 sidagi ahum sidagi ama can be rese. The layer ko card ahum se. Ahamba card ko. Ahamba card 2 of cups ko. 2 of cups se relationship ki har sino quite first ko. Haidi kano gi haraga di relationship adum ngasi yamna nungsinana leiba adumaina oina oiba haidar ko overall ngasi gi na haraga di hadi afaba oina oigani ko hadi mi mala aga hadi nonda mateng piba nangi damakta kaino ma haibiba kaino ma tawbiba adumaina oina oibado hadi aigi damakta mi leiba to adumaina oina oigani ko ado sisina first card sige ko hadi mutual kaino haidar ko hadi understanding benefits adumaina lei oina leiba oigani oi ko aduga chariot ko chariot se Ishagi oina haragadi ko isha se dum kaino amada leijai ko hadi status amada leibudo adumaina oina oi ado amumuk ne khamra hadi yumgi aina tawba thabak kumba sida ko yumgi mi singsina yumgi mi natraga igi surrounding da leiba mi singsina hadi amumuk chingthabi ge hek taweba adu duna chingthabi ge tawba matamdo do ko hadi give up tawgono dai kan do ko hadi hangano bai sha do hadi ac power capable oi duna ai tawdu ba yate ai tawne na do aina khanbi ba hai tare ko ade ko leina ko hadi ai ge leminari mi duna nuti ge hadi oi da ba do tore da ba do sum nga di hadi taw tu oge kan khalak pa timing hai ba yumgi drama hai tare na ko yumgi drama ke ka mayam do yam ka hai na concentrate to gono ko aduga ahum suba card ki sin na ko Thabak se sida suka hadi ngasigi oina haragadi kitang delay oigani ko thabak se hadi oidi oigani sum ngasi aina khallaga leramba pot oi taragadi kitang delay oiba oina oi ado delay oiba haraga hadi pot se oiroja haibasu oibe ko ado aina pamme matam du da hadi hek phangdaba adumaina hai tare ko hadi lakti laga katang tapna lakpa adumaina oina oi ado sisina koi card message leide ko timing afaba se euki pung 5 ga minute 59 dagina pung 3 ga minute 18 phawm leide adu matungda Nipan ga minute kuntra mapan dagina, mapan ga minute yang kai mapan pauba, baro ga minute kuntra nipan dagina, pung taru ga minute tara pau mulai rekonung dangge. Aduga mapan ga minute kuntra nipan dagina pung trama thoiga, minute tara mapan pau mulai re aduga ating bagina baro ga minute yang kai mapan dagina, pung mangaga minute yang kai mapan pauba. Sisina apoi ngasigi afaba timing ko aduga Monday se white machu gumba set pe ai yamna light machu gumba set pe ai light oiba haragadi silver da light oiba machu gumba le ko khoi thagi machu se thagi mangal machu gumba se dumaina se pi be ko adagi hadi pot kat pada so ngawara kumba kat pi ba lei ngawba gumba kat pa adagi chana ba da so athumba gumba kat laga so ngawba gumba kat pi ba ko adumaina to bi be ko sida lei re ko ngasigi Monday gi se ko aduga amana pot se crystal ngai loina ready di oire ko hadi yamani amam haiba ngamdre no sida video do in haire ko crystal loina ready oire aduga achoba hadi achoba order to bangai hai tare ko achoba order to bangai gi aina pot extra ke no ma gift macha ma ai gi site gi hapake tawne atugi gift to yorok to na leire ko hadi 5,000 gi aina set to gi order to bangai gi oina haragadi ko aduda aina pot macha ma katang ai gi site gi hapjara ke tawne to ina han hadi aina porak podo hadi kaino tawbudu da pharak ta dana adugi potuna hayeng gumba yorakani adu potto he yorapaga adumaga hapjalaga tharake tawbane ba adugi potto hadi crystal set to di tare to di shuraga leirabane ba adu aina haji hapningi ba pot se hai tare ko hapninga pot se si ngai bagi oina ai haji thadoraktri ko adu sima leire aduga atai ngarang na han order torok pangai gi haraga di ko second week phawoi manung expect to biro ko hadi hanagi mayam leibani na si thadok traga di hanagi thadraga di hadi akomba gi di kamai thadokane adu duna hadi ka shukai de January phawoi manung da thambiyo bodo hadi January phawoi ha chahi haugalakpani na ko hadi tang ama da thamde ya de ani da thamde ya de haiba leite ba adu da si katang ama ngai biro ko crystal gi matang sima adu silere ngasigi card ki message ka adagi timing afaba ko makha taba video mo yengminarase ko na thank you